Manipur ki turel ayambada ising imay kara hantagrabasu miyam na isaw awaba hawdiksu aduma mayuknari. Lamdamasida nubi singi mataka sataba crime hingalali basida ahema miying sangbinaba sene avoket khaide manina simin sagi punik sing silakni. Works Minister Thongam Bisoji na More Trade Center ki kibam yang sinkre matam na sana pamongda semtok trabadi yaroi haina Minister na pian na pamongdokre. Amasung malaria wa maruk phangnamu thanabagi pandamda anti malaria man lisingni taratwari amasung Manipur malaria elimination campaign ngasi rim ki mini auditorium na hokdokre. Mayam kurumzari adom ni ambiri basi impact news ni aita kalam siam kanen hause pungja sifaw bagi barba paw sing miam da pizari. Cyclone Moragi makata ba sapu na Manipur da nong kan subadagi turel sing imai kodong thiningai uiba sangda chelamba adunga sidi imai gi sang khar hanthakre. Naminini nong kan subadagi Imphal manung seliba turel sing manungda Imphal turel da launambal dagi ising pathok pamadi turel torban kinthanabagi achauba kodong thiba mafam kayada mayuk naduna lakibane. Ngarangi ising pathopagi khudong tiba mayuk nakiba mafam singi manungda khorai gi paringna hena khudong sadaba mayuk nare khorai puthibadagi hauraga khorai konsam laikai gi turelom thangba mapalda yum leiba miyoi sing laifam leitabadagi awaba mayuk nare konsam laikai gi turel maparomda leramba yum mangarom ngarangi ising pathokpa thingnana ba honabada sidokibadagi imung manungi miyoi sing laifam leitaduna sorok wangmada leiba yum kharada sangjapam laudun leihore Ising Kangsau Saubamadi, Yum Sidokpada, Yungi Potsai Karasu, Amangata Tokre, Putibamadi Konsam Laikai and Egitorial Lonambal Sing, Makatani Ising Saurapada, Kodong Tiba Tokana Haiduna, ZSCB Sizinaduna, Levak Tongan Haure, Lambi Paring Singasi, Ising Laikom Lenang, Ngaktan Ngaibana, Satok Sasinda, Kodong Sadaba Sumayuk Nare, Puna Laikai and Yasigitorial Mapa Lomda Leriba, Yum Taramangaromda, Awabataraba Musing, Lainana Haiduna, Korai Putiba Laikai, Community Holder Relief Center Hang Doctor Lehure. Hausi Fawada Relief Camp Aduda, Yum Marigi Mui Kaktamak Sangjapam Laudun Lady, Nungtil Fawada, Atop Imung Manungi Musing, Mapamaduda, Yor Lagani Sohaire. Imphal turel Malgi Mapam Singda, Labor Pibam Pataba, Lonambal, Ayamba, Ngarang de Gihauna, Ahing Fawa, ZSCB, Truck Sijinaduna, Labak, Tuan Magitabak, Satanaki. Turel Gilonambal Ayamba, Kudaki Oiba Ising Patoktanaba, Semjin Bagi Mamitari, Nasinong Telpung Amafawada, IFCD Dagi, Pamba Pauda, Turel Imai Ayamba, Puen Humudramangagi Sang, the Handa Krehairi. Med Departmenta, Ninirom, Nong Sukigani Haina, Fongdoki Balerabani. Impact News da Yum Sidoki Bagi, Awaba Mayuk Nareba Musingna, Laifam Laitabagi Matakta, Sana Taknabagi Polam Sing, Laitabana, Hena Awaba Mayuk Narihina, Fongdorokli. Hujiksi akwai yamna ware ngasai pochai mayam amju thumjangra banina ado moina ju ising je patho e haidana yumju khudak te moina je sp tawraga moina ju thudek pira adegi akwai huji inong nong na sagachagi ba yumni adi yam wana ju ai yamna awaba mayam amaju ai puraga lakhi ai isamakse ado ngarang na handa ju khoi accident lamda mi ma ai gari na so ubadagi lagi dadana ai yam wari bani sigi mathak ji yumji ju ai thamari manga da ngaijari aina foundation tawraga sajabase khudaki oina yumji tek panina laifam chafam leijadaba khoi gi di ising thakna ba leitre chana ba chengcha ke awaba oire de yum leitabani ne ri kem di hangbi local mla na ko hangaga su khudaki oiba awaba du made akhoi da atoke matik po nungsibidana locality gi oiba dagi mla gi sarkar gi mage dagi su amuhana je khunda leita ba yana na ba process tum tang di sinbiu ha ba poche akhoi mayang gi mafam da thamjaningi mla gi mafam da ju chief minister gi mafam da thamjaningi tawada maktabu hoji ki oiba awaba se sigi da maktam mating kitang ju panganingi Handak Manipur da tabada tuzungba mihat mipun ki thaudok kaya tatana tholiba asida home gi pams puriba Manipur ki chief minister na ahirma miyeng sangri haina senior advocate khaide mani na puning sing silakli ngasi setup court complex la laiba all Manipur bar association ki building da pawmi singona bada khaide mani na hai moreda santi kaubi nupi ama nomaina kaftana hatkiba me kunthra da uripoka thokiba thaudok asina Singba Thodok Kaya Sing Tatana Tholak Pasing Asida Home Department Akanma Miyeng Sama Mathau Tai Haike
नाकलमरोमदा मोरे थोखिबा थौदोक अदुगा मरि लेनना पुलिसना मियोय अनि नोंमै के कोनना फाराबा मतुंगदा मखा ताबा वहंग पहंग तौननबा इम्फाल द पुननबा होनबदा मोरे लेबा असम राइफल्स की सीओ ना अथिंग बपीबगी पाउ तारकपा अमदी मे कुनिथोइदा थोखिबा थौदोक अदुदा सखंगदबा सिंग अदुना कापलंबा नोंमै के टोकनिंग सिंग असम राइफल्स की कांगबुना खुंजिन खिबा असिगुमा कया असिना सुदा लेरिबा मियोय सिंगा असम राइफल्स की कांगबुगा मानरगा सेंदा लंबी अमा ओइना सथरबरा हाइना सिंगनहले हाइके खाइदेम मनिना मखा तारदुना मणिपुर पुलिस असी रिफॉर्म तौबगी मथौ तारे लोइनना इन्वेस्टिगेशन की मवोंग असी करमना सथरिबगी हाइबदो यंगसिनबगी तंगाई फदब लेरिनसु हाइना खाइदेम मनिना फोंदोखी एफआईआर से लौखत्तबा अदुगुम्बा पुलिसना मी हाटखिबा अननोन पर्सन सिंग अदु थिननबो होनबदा असम राइफलना इंटरफेयर तौबा प्लेस ऑफ ऑकरेंस मफम से मसदेगी काथोकरब तोंगनिंग अदो असम राइफल के मियोइसिंगना खोंगली गायना हाइरिबा खोलिबा मयाम से मसने कोरिगुम चुम तारगदी याम तसेंगना फट्टबा पोट अम ओइरेबा असम राइफलना सुगी कांगबु से सिजिनरगा मोहगे यानदबा मी हातोकपा आर्म फोर्सेस के मायोक्ता ngangadaba singsi हातोकपा अदुगा पसे तानबदा सिनबा लेरबरा हाइबसी याम चाउना चिंगनंगा यम ओइरे मे कुंथ्रा लेबा पोपो नमित के निमिदांग वायरमदा उरिपो बासस्पति मनिंग लेकाइदा लेबी सोराम ओंबी लखी पियारी अमसुंग इरेंगबम ओंबी मोनिका मामा मशाबो अखी तुजुंग ममोंगदा तमथीना हालम अमसुंग मे कोलुमदोइदा साखंगदबसिना मोरी गेट नंबर 2 मनाक्ता नोंमैना कापतना हालमबी आरामम शांति की मिहाटपो ऑल मणिपुर वुमेन्स वॉलंटरी एसोसिएशन अमुवा अमसुंग पोइरे लेमरोल मैरा पाइबी अपम मणिपुर ना अकन ममोंगदा कंडेम तौरकली मिहाट सिंग असिगी मतांगदा मणिपुर लेंगाकना अथुमा मतमदा मिहाट पसिंग पुथोक्तना सेराक पिगदबनि हाइना लुप अनी असिना थादोरपा सिरोलमने डिमांड तौरकली सोराम लखी पियारी अमदी इरेंगमम ओंबी मोनिका मिहात सेनब सिंह पुथो हाइदुना सेमकिबा पीपल्स एक्शन कमिटी पीएससी नंगसी चीफ मिनिस्टर ग उनदुना मिहात असिगी लंगानजिन हयेंग फाबगी मनुंगदा पुथोकनब तक्सिनख्रे पीएससी ना चीफ मिनिस्टर पिसिनखिबा डिमांड सिंगी मनुंगदा नुपी ओइबी सिंगी मथक्ता चथाबा क्राइम सिंगी ओइना फास्ट ट्रैक कोर्ट अमदा अमा लिंगबिदुना सेनब मियोय सिंग खुदक्ता फारसी तौबगी चेराक पियु हाइबा वाफम सिंगसु यावरे हिरम असिग मरी लेना ngase नुंगथल मणिपुर प्रेस क्लब ता पावमी सिंगुना बामदा पीएससी के कन्वेनर हिजम बिक्रमजीत ना फोंगदोरपदा फास्ट ट्रैक कोर्ट लिंगबगी वाफम अदो हाई कोर्ट की अयाब अमा लोरबा मतुंगदा लंदम असिदा अथुमा मतमदा चथानना बहोनगनी हाइबगी थाजबसु चीफ मिनिस्टर ना पिरखे मियारा सिग लंगलालजिन खंगबा ngamdri फावदी असिबक्सांग लौखिरो हेनसु जे पीएससी की माइकेदगी फोंगदोकली फारबा मियोयसी खोइना फास्ट ट्रैक कोर्ट नुपी खतंगी क्राइम against women have a crimes ka sida fast track court amaka lingbiu ana akon demand tawjabani hek farba pot as kanu asi heng to bya bagi kanu da fast track court se puthobiu sine khoi hajare demand se honorable cm na ju masi yam tuna akoi tawnaba tawjarage tabudabu high court ki ayabam khak lawi ado akoi ngasi heng sida hek ngami make honaraga fast track court amdi lingage habigi akoi da insurance am kak thambiri Works Minister Thongam Biswajitna Morida Laiba More Trade Center Yangsin Kre Yangsin Madu the Trade Center si the Ladam Liba Pibam Uba the Biswas in a Pen Kidre Trade Center si Ladiba Kishan washroom dining hall Lainaba casting Yangsin K Ladam Liba Pibamasi Mapalam Gimio Singna Lakwada Laining Bapokloi Hina Biswas in a Fongdoke Ladeba Kishan washroom dining hall si Atuma Matamda Matam Shuna Bamongda Semdok Tabayaroi More Trade Center Sisu Atuma Matamda Semdokani Hina Fongdoke Yangsin Kongsen adu the MLA di Korung Thang ADC Chairman Lokot Sai Jau Yauna More Police ki Makok Thong officer Singsu Yauki More the Labor Tamil Singi Kwai ki Sauba Kumayama Oriba Maha Kumbha Bishakam Puja Ngarang Loshin Kre Kumai Loshin Bagi Thoram adu the Sar Yakiba Works Minister Thongam Biswasina More Town the Ladiba Lambi Thong Sing Atobamatam da Ningtina Same Gani Hina More Gimiamda Tajaba Piki Puja the Sar Yakiba Biswas in the Makatana industry Lalolitiki Lamda Awabo Orakliba Sigimatanga Marina Ministry the Satuna Awabo Kunana Taknagani Haiki Puja Sina Ladiba Puro Kudimakta Sina Sanana Lemina Bamasong Furup Singi Marakta Lady Awaba Singadu Kopungamalagani Haiba Wafam so Biswas in a Fongdoki Puja Sibutasi Haukiba Tang Kumapandagi Hauna Sri Angala Parameswara Masung Sri Munesur Laisangda Sataduna Lakibani
Satarli ba puja aduda state asidagi yauna India gi awang pok kha thangba maikai mioi listing amaga changa Myanmar Thailand amasung atopa foreign countries singdagi mioi satruk lom su saru yake more da leiba maitai foruki maira paibi singna puja aduda aten potsu langki puja sibu silang liba Sri Angala Parmeswara amasung Sri Muneswara gi General Secretary V Sekarna more da leiba forup kodimak amatu oina hingminaba lalolitiki lamda sakhotpa purakna bagidamak ta puja si pangthokpani hainasu phongdoki नंतर यूनिटी लेबिसना कोई स्ट्रेंग हैंग बेहली अदु मचेल मचेल लागे हक तक तौगिब तक पुंजन गदबनी हायदना मखोजे पुल्ल कांद पुन्ना लेमिनर कांद अंगकपा कनो शक्ति एम फंगा कांद अखोइना ngasi लागे हक तक लेरको पुनमक से कोई जु ngasi मफम से लेरिबो पुनमक चिंगजे अखोइ पुन्न पुंजल लेर कांद कोई शक्ति दो पुन्न लेमिनर कांद डेभलप तौबा ओरो नत्रगा पुनमक हिरम खुदिमकता ngangani amadi शांति पुरकनी शांति लेरगदी मफम असिदा अमी करने मत कांगलो खुदिमकता अवाब लेरोय Regional Institute of Medical Sciences RIMS ki mini auditorium dangasi anti-malaria suni taratoret amasung Manipur malaria elimination campaign haudokre. State Health Society National Vector-Borne Disease Control Program NVBDCP Manipur Sindana Tharomadu haudokibani. Tharomadu sar yakiba Health and Family Welfare ki Parliamentary Secretary S. Savas Chandrana campaign adugi action plan amasung roadmap for malaria elimination haiba pamphlet amasu phongdoki. Tharomadu sar yakiba NVBDCP Government of India gi Additional Director Dr. Abdish Kumar na phongdoki bada malaria haibalaina ase lisngani kun phawagi manungda India dagi maru phangna muthapangamgani haibagi pandam thamle pandam asi mai pakna sangsinma ngamnanaba thaurang ama oina ngasigi malaria elimination campaign asi pangthopani landam asigi manung hanjina leiba khunung khungangi mafam kayadasu district ki thakta elimination campaign pangthokpa mathau tai haiki ngasigi thoromaduda Health Services ki Additional Director Dr. Ranjit Singh Regional Office of Health and Family Welfare ki Additional Regional Director Dr. N. Inauba Singh aso saruyaki मेरे जाने से मां इन्फान मनुंडी तो दोना डेली स्टडी या हम बदले करवरन खाली ये तो सिंगी हम जल्दी सिंगर एक तरह से मेरे जाने के नशे में सिंगर या हम मीन संगना बार कोई प्राइम मिनिस्टर की मीन मखादा ऑनरेबल सी मिनिस्टर नहीं कोई सिंग चलो है ना अब सिंगी सिनाव सुने मेरे जाने इतना वे कोई पंखा न करता तो वो सोलो की वजह कोई डिपार्टमेंट की डॉक्टर सिंह नेगी स्टाफ सिंह ना कोई दा सजेशन तो भी बा implement over the Sadam security Imphal East District Deputy Commissioner Made Atai Revenue Authority Singdagi Miamna Domicile Certificate, Permanent Residence Certificate, Caste Tribe Class Certificate Singba Tongan Tongaba Certificate Sing Lobada Matam Sangna Sangdanaba Transparency Purukna Bamadi Hena Kodong Sananaba Review Exercise Ama Hokiba Me Koma Panda Pangthokri Hari Certificate Sing Tantoknabagi Damakta www.infaleast.nic.in dagi form download tawraga natraga DC office ki issuing authority dagi CLP duna lawraga ningthina menchilaba matungda thajilakadabani haire application asi process tawbada suti thadaba da numitari ni sangani adubo application tharliba mioi aduna mathau tabasi sang puthopang ngamdrabadi numit nipani fawba changmayai haire Socialist Student Union Manipur na loktak scam gi matangda CVI na thigananaba post campaign sathakre ngasi university ki members sing na Imphal city ki mafam kayada our fight against corruption haiba team asigi makhada lokta ki multi-million scam CVI da thiganan biu haina thaba post sing thetke lubasigi secretary Naurem Tanaranjan na haikibada hana palam government na thausadan lakiba adugamba anoba paliba government asina loktak scam gi matangda tumin election ba si yaning di haina su phongduke Loktak ki futak saba yum kya mai tha khaga achoba chenja ma hurang khiba lengana achoba chenja ma hurang khibu gi matang da mara leiba sing CBI da tigar handuna athuba matam da myang khana sera piu haiba khongjang asi socialist union manipuna mamang thatu gi hona changsin lakli adubo handak pali ba lenga asina su aikhoi gi wafam se tabi bangi mota na thaiduna thamli aduna aikhoi na tumina thupi mahuta Mara labor sing to set up in the Socialist Union Manipuna. Our fight against the corruption Haibatim Masi Manung Chana CBI the high locale multimillions can give Wato Shinanaba Amadi, Mara labor sing to set up in another Konjang Sanction Bahujapani, Lenga Asina Su, Zapsaba Tabak Locomotive Hawako Konjang Hanbalai. Wall
No Tobacco Day Gamari Lenana, National Student Union of India, NSUI, Manipur State na Sindon Infal East West Amasung Thawal District Mafam Kayada, World No Tobacco Day Gitaurum Pang Thokri Haina, Zero Mada Kanglakli. I was matang slide break Amatan Lozage, Manipur Maling Tongan Tongan Be Pau Singalon and Ekoi, break the Yamaton Hazarake, Impact News Po in Tadalevu. Breaking Matunda, Taran Oxari Hosimahada Pauda. Manipur Lady Ba Surrender Singhi, Punsi Mahing Nata Sadre, Surrender Singhi Damakta, Government Pigani Haina Tamkiba, Yafa Taurangamata, Ngasi Pauba, Pangdan Lady Haina, All Manipur Surrendery Welfare Association na, Pian of Wafum Fongdorakli. Ngasi Nuntil Manipur Press Club Tapomis Unabamada, Lup Aseki Secretary, Moirang Tem Tambala Fongdorapada, English Nitarani Togi July Taramapanda, Lone Tinkraba, Lauluf Karana, Punsindana Mio Humdrama Toina, Kulai Tangatuna, Manipur Langakta, Surrender Tokibani. Namidadu dal matamadu ke laingakna fongdo kiba efa thaurang singi manungda surrender singi oina one time payment oina sahi ahum subaga lupa lak ahum piba stipend oina tha khuding lupa lising mari mari piba haina yanake laibak thibadi surrender tawkiba namid aduda envelope ta shupnatagi lupa lising ani khak phangan kibadu natana ngasi phawba government ke maikei dagi karigumba posak ama phawba phangdri haina pen wafam thamke Yama Laibuk Fab Amana, Anoba BJP na Lusing Walengak, a Sigi Chief Minister N. Birena, Surrender Singit Hagi Stipend, Lupalising Maridagi, Lupalising Nipan, the Piragani Haina, Pau Sekara the Fongdoke, Wapambasina, Asumba Wedabadi, My never sing na being Sangbi than a Surrender Singi Damakta, Langak as in the local Lakpa, Tauranga Siba Mapung Fahan Buhaina, my never sing poning Sing Shilakli. Mangi Bamam to the Quina Tivanga Maro, Jose I quite present or I quite the Mapam Sana. Aikoi asukimati ware mafam chana chief minister na mafam chana sinbi duna aikoi ki one time pe mela madi association da leori je si je khaktang mayam je chief minister na sembi ba si khaktani aikoi na pamjari je lebam numam sinbi ba dagi aikoi na wana leli je amtang yingbi ba si khaktani aikoi na haijaning ba Bishnupur district ke manung sanlaiba Kombi High School ki headmaster in SARS hablakpa ki matang da ngasi irang thokre House School Asik Headmaster in SARS Laina School Asida Wangudagi K. Sarasandrabo School Asik Headmaster in SARS Wayne Hawkimame Taramangada Manipur Government Order Matholapabo Mafamadugi Mera Paibi Club Amasung School Guardian Singna Kanayan Fongdorakli Parents Committee of Kumbi High School Executive Secretary na Fongdorapada Matam Kayagi Mamangdagi School Asiki Watlibo Oza Sing Hapinaba Manipur Government Haijadun Lakli Government na Watlibo Oza Hapagi Mahuta School Asiki Headmaster in SARS Laina Headmaster in SARS ki Order Thorapasi Yaning De Masigi Mahuta Ataba Matam na Watlibo Oza Singasi Oina Mensin Biu Hai Oza Sachandra Wangum Sing Sagangdagi remark layaga Tabirakwa Oza Sachandra Joina Government High School Headmaster oina Tabi Masi Aikoina Parents Committee Games Chata Satri Singi Mapa Mama Oma oina Aikoi Masi Singaya Zaninde Haibo Ozasi Mapamsida Oza Headmaster oina Tambiganu Adu Luna Walibo Ozasi Atu Matamda Aikoi Government High School Tabi Oza Sachandra Manipur State Power Distribution Company Limited MSPDCL gi makhada shahi kaya gi mamangdagi thabak tawdun laklaba quiz ki sinmi singna matamga chanaba pe piu haibagi demanda ngasi lamfen laiba Imphal Electrical Division 2 da wakan infam sathakre All Manipur quiz union na sinduna sathagi ba wakan infam maduda quiz sinmi singbo regularization piu matamga chanaba pe fangalo amadi Pangliba Tolopka, Kusuman Sound, Kenari Haina, Taba Placard Sing Sijanaki. Notice ki Kwaidi ki Saba Mega Mart Singi Manung da Ama Oriba, Visal Mega Mart ki Chama Tarama Sama Framapan Suba, Visal Mega Mart Mangasi, Singmerong the Laiba, Singmerong da Mahot Minister T. Siam Kumana Hangdokre. Ngasi hangtopagi Thormaduda Wangkai Assembly Constituency ki MLA Okram Henry Manipur Infrastructure Development Agency ki Vice Chairman M Ashni Kumar Singba Marui Bamioi Kayana Saryake Thormaduda Bishal ki Chief Business Development Officer Radha Krishna na Fongdok Kibada Singmairong da Laiba Parking Yauna Floor Manga Laiba Bishal Mart Asina Landamasi ki Miyamda Right and Affordable Oiba Mamalda Port Sai Sing Fangalagani State asida karigumba situation amada India gi atopa mafamda piba mamalda mart asida shoidana fangangani masida sunatana Manipur da saba pothok singsu India gi atopa mafamda bisalna fangana bahonare mart asina lamda masida local employment ta kodong sabasu pigani haina mahakna fongdoki
So regarding the local employment, we have already 60 people employed here directly, other than housekeeping and security staff. Apart from that, we will be providing indirect opportunities to another 200-250 people. So this store at least will create 300 plus employment for the local. So we will continue to contribute to the economy of Imphal as well as Manipur. We want to open more such stores in Manipur with the help of you all and also with the government, and give more and more employment opportunity to the people of Manipur. Welfare benefits of building construction workers and unorganized workers haiba teamda normal awareness program ama pangthokre. Thoramasi Manipur building and other construction workers welfare board sinduna Nongpok Sengmai Santipur Bazarda Nongpok Ningtho Panthoi Sanglel the pangthokibani. Ngasige Thoramaduda Athoba Mitunglen Oikeba Education Minister T.H. Radesiam Giloina B Toksom Josilana Laiva Asig Laraba Praza Singidamakta Government Piriba Pangpam Topa Hak Sing Mapung Fan Lobatangai Fade Nomagi Apang Tabak Sudan Sinmi Uriba Mama Ibi Singna Leva Kat Paiduna Masamasu Larik Tambada Amadi Anay Yaurapada Government Ki Maikaidagi Kodong Shabakaya Fangba Yari Haike So Tadun Ledaba Hiro Assembly Constituency Sakot Nanaba Government Piriba Kanaba Sing Puna Lominasi Haike Loinana Atoba Matamda Fisha Lonsagi Lamda Assembly Constituency Asiginupi Single Weba Skim Sing Lokot Nanaba Honagani Hainasu Mark Namakhatana Tamke Paisa Sing Nadraga Kanaba Pamam Topa and I the Punamat La to the Ledabani Ishagi Pamam Topa Akina Pamba Akina Hotaba Havasidi Akogi Tony Sigi Paisa Jose La to the Ledabani Akogi Damakta Mayam Damakta Ado Sikaram Kanda Pangani Habakanda Akina Sigi Labor Kasi Sabakanda Concerned Women for Forum for Self-Upliftment Ki Kuntra Marik Suba State Foundation Day Tharom Pangthokre Mapok Common Numit Asiga Marilenana Nutrition and Health Education Haiba Timda Inkala Binipi Masama Sung Nauna Yumpala Binipi Singi Oiba Awareness Program Amasu Pangthoke CWFSU Gina Sindana Singjameto Laikai Committee Hall the Pangthoki Batoromaduda Nauna Polakpa Angang Singda Mama Ubi Sina Matam Shana breastfeeding Taunanaba Amadi breastfeeding Taudabana Angang Amadi Mamada Oirapa Yaba Kodong Tiba Singi Matanga Akangai Singna Wafam Kayasu Tamki Salib Academic Specialist in Tarata Taranipa the Pune Tongan College Singda undergraduate ki course sing the Ming Sanbada Makhata information sing Piba Lamzing Koba mobile app ama ngarang me kuntrama to the Association of Manipuri Diaspora Pune na launch taukre Aman ki naha oriba volunteer T.S. Romesh Singh Amarjit Thaunamadi David Huirongbamna develop tawa mobile app adu Lohegaon Pune da Laiba Aman office the launch taukibani Pune ki college singda Ming Saning ba Mahirui amasung passing na Lamzing Haidiba app ashi sijnaduna masagi kanaba Masigi kanaba sing lobby hainasu Aman Pune na appeal taurakli Border Security Force ki Constable Ama Oiba Constable the Kut Tharam Kiba Jet Aregi Kada Ama Susampu Police na Fagatungam Kre Fagat Kraba Jet Aregi Kada Adu Susampurgi Pangalian Singhatagi Thangjangam Elias Jeff Say Kuntrani Apokpa Daukho Jamne Thangjangam say Ngasi Susampurgi Disney SB Law and Order M Khongsai na Luchingba Tim Amana Lauluf Asigi Paibateng da Fivertang Kem Tagi Fabani Hairi Petrol amasung diesel gi mamal hengat kre petrol liter da lupa amaga paisa khulum do diesel gi na liter amada paisa marifu mapan hengat kre hariba thau gi mamal asi hau gi bahing nong yai dagi hengalaki bani housing Imphal da petrol liter amada lupa humpuhum do gi paisa maftra manga diesel gi na lupa yankhayum do gi paisa nifutaret pire Indian Oil Corporation IOC gi matung inna Malem gi oina thau gi mamal hengalakpadagi petrol amasung diesel gi mamal asi hengalakpani hairi panbayai hau gi bame tara trukta petrol liter da lupa ani ga paisa tara taruk diesel liter da lupa ani ga paisa tara handaki bani
Sanabadi district ki oina electoral roll da ming salaudraba sangidamakta no voters to be left behind haiba thimda lakleba July amadagi July 13 faba ERO gi office tarukta post ki khuthang da online da masung CSC natraga BLO singna yumyum da satuna akhanaba enrollment drive ama pangtholagani haina Sanabadi district ki deputy commissioner Athem Muivana cherulamada khangalakle hauzik ngasinogi basanabagi pau Humpunitoi suba Sar Susan Singh KCI CVE Memorial Lekam Knockout Open Kang Tournament Singthang Laidemi Kang Association Nambol Mai Pakre Manipur Kang Association Giming Makada Singjamai Kang Khut Sindana Singjamai Namarapam Laikai da Laiba Singjamai Kang Sangda ngasi sanakiba Kang Tournament Sigi ani subalik match amada Singthang Laidemi Kang Association Nambol na Singjamai Team Bibo Kang Khutpo Panjal Taratari Tarada Maitiba PK Kangku tarani thoine saruk yadana megi tang kuntrada gi sataba haukiba kang tournament asigi hayeng sanaga daba tournament asigi home subalik match amada Gofal Dev Kangkhut ya school amadi LSKEP Wangoi Kangkhut anina lamba taunargani Imphal West District Football Association ki oiba sub junior boys ki team ama semnanaba trial selection ama pangtholagani hairi anirak subo oina pangthokadaba trial selection asida Imphal West District Football Association ki technical committee na association asida affiliate tawraba tongan club amasong unit singdagi nupa masa footballer yangkhani thoi khangat khre khangal khraba sanari singa sigi manager amadi coach singna Kosingna Makoi ki Sanaroi Singado, Tasiki Ahumda, Masa ki Kit Singa, Lunena, Komalampa Artificial Tough Ground, Namid Asiki Pung Tadi report Tauranaba, Imphal West District Football Association is Sierra Kangalakli. Tarias Sub Hockey India Senior Men's National Championship Division B Sharu Yarugadaba, Manipur ki team ngas Uttar Pradesh ki damakta Imphal Thadokre, Hockey Uttar Pradesh na Yumu Oiduna, Lucknow da Thasigi Manga de Taratri Fauba Satagadaba Hockey Championship Asida, Sharu Yarugadaba Manipur team Asida, goalkeeper ane defender Manga, midfielder Taruk Amasung forward Sanari Manga Aduga, reserve the Legadaba Sanari Tarukuluna, team coach na, KSS Ivo Bishak Amasung and Rami Sona, team manager Oiduna Ngasi. Kongsan Kibani. How's it Arobada Maroba Palman Pizari? Manipur Turel Ayamadi isn't in my Karahanta Krabasu, Miam Ishau Awabadi House so and Mayonari. Lamdamasid and Nupi singing Mataka Sataba Gram, Hingalali Basida, I had Mamiang Sanginaba, Senior Advocate Kaidim Manina, 74 season. Works Mr. Pongam Viswas in a more trade center, you have Yang Sincre, Matam Sana Bamonga, Semdo Krabadi Yaro, High Minister, and a penny. Amasung Malaria, Maruk Pangamutaki Pandamda, Anti Malaria, Mandlis Mitarata in Amasung, Manipur Malaria Elimination Campaign, Community, or the Hong Kong.